Split haiba wahayasina adomda kadai phawba kanaba piba yabage amadi haiba wahayasina adomda paisa yamna paiba karamna ohlakadage haibadu adomna anauba viewers oiragadi karino khangoi maramaduna mamangna koina thamjagiba program khara description gi makada link da pijabani madu yengbiraga karino haidoma mutana khangbigani aduga split haiba wahayasi ichamchamba wahidi natte Adomadongi wakaldu hena mamutanaba matek amakatang utsarake miyang taminase madudi mamangda ikoina stock market ta adom na apik pa penny shares stock adu lay matamda adom na adumatik crorepati ohenba yabagi lambi samaina lay haibadu taksakiba layjare adubu madugi description da video thamjarake link thamjarake madu miyang tabigani the split haiba wayasi aikoina company board member amadi director sing phamaga makoina adomodona leiba shareholder makoi company tuda adomna leiba share sing adu split tawrani haidna mamangna koina dividend pirani lauthoni haiba main dividend pi matamda 2% dang pawada lupani dang pawada adomda crorepati oiba bagi profit mayam ama phangba du madu yimtang taksagre aduga masidai da aikoina split haiba wayasi pirani hayang matamda adongi share adu adomna share ama oiramba matamda adongi share adu share ani oirakpa natragana share ama oibo pot adu makoina manga kamana halani haide manga pirani haide share ama adomna laiba matamda share manga makoina pirakpa smai tawduna akoina adongi share du increase tawpa pot adu akoina split hairaga khangnei adu madubu split hair khangnei aduga masida somok reverse split haiba wahem khakleiri madugi matangdana kona taksarage masdadamna yengbigani madudi adomna company amadagi 20 shares leire madugi price to kayano samna habda lupa lising amani share amada adomna share kun leire share kun company amadagi share kun leire adongi kano si stock market tagi ko adamna company amada share kun leire basi adongi share amada lupa lising amani masigi face value na kaino lupa tarani aduga investment value na kaino adom leire si share kun into 1000 adu tadi adamna leire ba investor bi saji lupa lising kun hai du targadi data makhada pirisi 2:1 han khone pirisi adong share si price si half oirani aduga face value su half oirani aduga stada adamna 20 shares lay matamda stadi yang bio 20 shares lay matamda adongi share du into 2 na trokanda 40 shares hengkala ani adongi share masing si kundu ani hengkala ani habatare samaina lay de hengkalak matam dari kya tare 40 shares tare adongi price tu kaya no 1000 da live ni share mamda adu half tar agar di kya tare ngasai gito lupa saunga tare share price adugo face value na kaya no lupa tara adu half tar agar di lupa mga tare samai taw na adom na nakal amadamu yeng matamda 5:1 na leire masida adongi share price si mga thogla ani aduga face value zo mga thogla ani aduga adongi share si into 5 na puri rang yeng matamda di puri rag yeng matamda di adongi share masing ji hengala ani 100 oira ani share kun dagi ko into 5 na tro matamda adu dari adongi share price si 1000 ni madu do mga thogla ga tadi lupa chani tare face value kya no lupa tarani adu tadi madu mga thogla di lupa ani ni tare adubu adom na invest hogiba paisa masing adu di lupa lising kun ni madu dadi adom da ahongba chance to bol laira roi masida masigi haiba split haiba wahis na kana basi adong share masing si hengal lakpasna masinda karam kana kena adong share masing sama sore somna kanda share ni fu sore adong koina company ni split talk matam da siap moina lepa kadabe matungin haitare adong masida kana basi kaino kanda dividend per matam da adong share masing dui matungin na 2% ba tap pa matam da adong paisa du lupa ani ni ne pa matam da adong share du masing samo ita samo du ani kya no madu khola pirani adong masing kari ba adong price to share price to kari ba kakal ang matam da su hai ba adong share du masing matungin na adong profit su kana ba ahong ba lai smai taw dun lai maramadu na masi kana bsi split sin kari no ha kanda adom na leiba share masing du hengkalakpa bonus pirakpa haibatare adona masigi split haiba wahaya si
stock market tawriba amadi penny share lairiba amadi adomna kanarage khaliba mayam dadi wakhalon chenba mayam dadi hairiba split haiba wahai asi karino mamutana khangmiyo dadi adumati kana phangani adubu split haiba si karino khangdaba miyo dadi stock market ki matangda knowledge khara watpa amadi knowledge laitaba miyo dadi karino khangoi maramaduna stock market ta adomadona khongda bi taragadi split haiba wahai asina su dividend da kana phangba dumaina split tagi su adongi share dum masing gain rokpa yawi khudong saba du sumaina company singna pi haiba wahai si hajarga matang sta yengmir puno po amukan na senasi maikadi kurumzari